Kay amta lawtho kay lamdagi ba hobungdagi kg kaya lumino kaya ba 65 kg na kaya bising mo chaho nang kita lawtho ni na kuto maya photo da nang gi kilo kya da 65 hobungdagi phai kilo 65 lumba ngaril Orang kau kilo untuk kau ya. Online Manipuri YouTube channel sebeng biru mayam pumna upo amuka hana taram noksari iram deng singi nupasing khutta mobile phone ama paisal laga nupi khuding ngamukum ubaduna di mi oina pokpagi mahiya loi adom gisu ise chan lai haibasimadi kauthokta phai mi gi machado luhungduna lobiraga luhungba nonganbaga mobile da nupi message thanaraga koina ba honarakpa number koithi thiraga wari sanaba honarido nasamakki namaida tin season jabani kaubidaba phai nangi luzadaba character duda nupi dugi mama mapa mabung mopa ahing tumba yaram loidaba dusu khangbiba phai nangi nase natragana nachandu character nangumna ludaba kana gumba amana naihatpire tabada nang amadi nangi ima ipado ahing tumba yagadra nangsu nongmadi nasanupi poklakhini kauganu nungsiraba nangi nasanupi duda nangumna character ludaba nupa ama thunglabadi nangsu leitana leithokpa ngamloi pakhang oiringai panglang langjabadu phare ingkhalakpani nupi thini khanglaba nangna wakhal hongba ngamdradi karigi nupi thiningli nangi nupi do migidi manidagi su henna tangna thamjariba potni nakhutto harau sinna biraklido madugi wahanthok khangjadradi nupi thiraga icha pokkani haiba wakhando hana thadokho video sing bibagi damak mayam pumnamakpu amuka hana thagatpa phongdoksari anobo update amadi nuksireba wari gi damakta channel asibu nuksibidana subscribe to biram. Thank you so much.